थाजरुदे हाइतारे मेडिकल की सिंग फिल्म अदगी आर्ट को नुसीबा मबु okpiba हाइसे मसिगी langdai से इतोना फजबा langdai अमदि अदुना इना खल्ली मेडिकल अमदि आर्ट याव मतमदा अखोगी leiba taibang pase kyam yam on mangamni मेडिकल साइंस की lamda leiba meeoi shingna art pamjaba meeshak ama taramna okpa haibasi wahanthok leiba langdai amani मेडिकल अमसुंग आर्ट की लंगला असिना अमता ओइना तिनरको मतमदा ताइबंगपान असिदा निंगथीरबा अवनबा अमा पुरकपा ngamgani haina taramari shuba Mr. International da ahanba runners up की टाइटल phanglakkhraba Lukanand Kshetrimayum na phongdorakli wafam ase ngasi RIMS की Department of Psychiatry Department of Clinical Psychology amadi wangkai ningtiam pukri mapal da leiba CRN care na sinduna Lukanand Kshetrimayum taramna okpa की thoram amada mahangna phongdokibani RIMS की Department of Psychiatry da leiba Dr. Kamal Hall da pangthokiba thoram aduda Lukanand Kshetrimayum na hai handakta Philippines da pangthokiba taramari shuba Mr. International isingani kunithoi ase malem gi oina matek magun leiba competition amani adubo mahaki oina de malem gi tongan ba leiba kuntra manga dage competition adu da saru yakiba meoi kuding ma winner ngakani maramdi achoba platform amada mama leiba ki damak malem gi thakta wafam khara phongdok lamba haibasi araiba nate competition adugi title na mahakna kunai asigi damak tawgi khanba thabak thoram sing namthagadaba nate mahaki wakhalda kunai asigi damak pangtoke khanba thabak thoram sing adugi matik mayai adugi matik kali model amagi punsi mahing haibase makhal maka kaya gi fizu setpa ke moba amade remta sothokpa khaktamak oina miyam na launai adumakpo mahaki oina de sakchu amade maithongi wangmada thamoi hana lei मागी थमोई की अपांबदे लमदमसगी नहा सिंगिदमा करिगुंबा खरा तौरंबा दुने मदु मेडिकल की ओइबा लमदगे मेंटल हेल्थ अमसोंग ड्रग एब्यूज की मतंगदा मिरेंग थमदुना पांगथोकपगी अपांबा लई महागना पांगथोके खलिबा थबक थौरम सिंग असे इंडिया नत्रगा मालेम की अतै लेबाक सिंगदगी हौबा याबगी लंबी लेरबसु इरमदम मणिपुरदगी हाना हौनबा पांदम थमले मरम अदुना मियामना मतेंग पांगबिदुना कुनाई असे मांगलोमदा पुखनबा अखोय पुना होनमिनसे हाइना लुकानंद खेत्रिमयुमना मकाताना फोंदोके मी पाउचे इपाउ पुनमक्तगी लेंबिरक्लिबा इमु पुनमक्पु नचानम कसे कौनन खरुमजरी यामना नुसीबा नुंगाइबा पुनिंगदा मथुम होबा दुगुंबा मिकुप अमनी हाइगिबा सोइगिबा लांगु यारसु मयामना कनाना ते हाइना ngapigini thajai aidi yamna ngapamoi मैम की सर आई अंकल है कौजे अदुकी मत इमुंग दौना खंजबा अंकल ने नोम अजिकेन हेक तार मतुंग फोन तौबिरे अदुदा फोन लाप मतमसिदा अखोगी इमुंग मीम खना हाइबगी डॉक्टर लेनिन नंबु कौरे हाइना ता मतमदा मैम अंकल से ता मतमदा यामना मेंटल हेल्थ की नंबर ओइबनिना डॉक्टर लेनिन कौरे हा मतमदा वखल चकेरम फावगी अदुबोना खनगी मसी सोदमकी अफबमदी ओरमसनु हाइना अदुगी निमित्तुदा अंकल का फोन वाइ साना मतमदा यामना ngakhi इंटरव्यू की हुजिकी खोगी पुटिंग की होबा सी मेंटल हेल्थ की मतंगदा सुमाइना मा सिंदुरी एबु सरुक यावना यामना लाइन हाइबिरप मतमदा एमोंदा थमोइदा यामना लुना लौगी कैना हारकान आइदी तसेंगना सिगी फील्ड सिदा लेजरबसु ऐना यामना सिगुम फिल्म द लागा मेडिकल साइंस की और मेंटल हेल्थ की और सी मतंग से पार्टिसिपेट तौनिंगबगी सरुक यानिंगबगी एंगोला कुइना दगी लेजरबसे मंफाउना दोरे हाइबदुगी हराउना ओइकी अदुगा अंकल तुंग तारकपदा सागी खोगी शेयर एंड केयर सिगी सुइन वन पंबि पुमतम दतुकी मतिक हराउगी मसिगी तोबिमल हाइजगी आई केसु यामना चावनते अदुकी पिखरबा अंकलनी सुमाइना एंगोले बासटर हाइता थौरम सिगी लुचिंगबा मोइना आइबु निसिंबिरबगिदमक्ता अंकल बु पुनसि चुप्पा कावबा ngamloi thagachi haijagi ahambada phambak लेंसर बिरिबसे अदुकी मतिक सिगी फिल्म मैम सिदा ngan thoiraba nga tani naina ming oina pala hoba wala hoba yawarsu मैम ngapi gani khanjai ai iti ki pacha de yam hena hairubagi damakta aduba gi madam principal lengsim lei school gi matam da gi aduki matage ngonda ning thobar pirakpa adugumba gi yam nusiaba ai madam principal hojiksu principal ori haida gi damakta aina hijacking lebadi la kan points the competition ki chapatang hijaramge ai course ki matang sa hijaramge matek ama samlapom se hijaramge mayam da kitang boring chu ba yawarsu api gani kanse competition se malem ki thak ta pangthok pane Mr. International haina pangthok competition ne competition mayam la international da akhoi gi sina mayam da gi khara phaba kyamna matik mabul lai badu ma competition am khangni adugum chayeng na ba ma khangni competition na sida koi kuntham nga saru yauri lamdam khudi mukti lak laga
lamdam amamamdagi khwaidagi mithoi mihele khanduna lakchaba ngatani mayam lakli mayam se aduna aishu madu yongnaba haidana ju honaraga charubani akhoi kunthra manga se to ki matik nimit tarani mathakta Philippines hariba lamdam asida thengainaraba matungda aihakna first runners up ki title asi mana asi laujarakpani aduga competition si lower matungda khoina mayamna ngishiba haigadra ai wakhandadi first oiro second oiro third oiro yauriba punamakse loinabak winner ngatani mana loi loriba ngatani haijage maramdambu malemgi thakta thoktuna karigumba wahai amtang hairaga mayamda puthokpa ngambase masisu angamba mani haijage aduna first oiro second oiro madukaki title duna mana duna khoi chakadaba lambi asida namthaba hongnade ahanba butaro anishiba butaro ai bakhalsina utningiba uthokningiba samas ki damakta kai macha matang oisu tawningi potsina chawi haina khanna khongthangsi haina so haijage laklaba matungda imfala lakla matungda hojikse yamna ai tholakpada ngai banina yamna oina na haiba yedrei badugu matam khangni yang shiba haiba tare sigilamda mas lei matamda ai ko se sai teaching panjagi ba khoi ai process da 2012 da uncle se khangna jabane ai nawa ai khoi bu haina mental health ki sigi films nam jabane adugi matam da ya ai dom ningsing ngala uncle na tawru ba thabak khodi mak da dum maina su yingjaba madi adum khangje hai tare adubu hojiki film na taw matam da phanglakkhraba ai am angang ori matam da gi aina ai film da isana pamjaba da gi nambagi wangmuda karigumba macham tang miyang ki damakta kaigumba cham tang paujel loiro message piba film tang namning mase pi ingai dagi na khanjarak pamu oibana hojik aina su international gi mana si aingonda phangla matungda sigi haiba pot kitang pukhatni aikoina model gumba haraka na manipur da smaina show thokpa haraga mayam na khanbase dress laga show chatpa rem thokpa kitang kiraga thokpa asi man oi adubu pageant winner haitara akoi siguma mana laurakliba amadadi aina u matamda sakki wangmada kuchugi wangmada maithongi wangmada thamoi hana layena khali samaj ki damata karigum tang tawba ngamado maduni athoiba haribase aduna aina pamjabadi aina hojik lakla matungda aingonda platform ase laibanina sigi khuthangdagi haitare nahasingi maruina naharogi damakta neina maruina leijaribase nahasigi damakta karigum tang tawjaningi aduna leiba koi medical science ki rims ki khusamnaraga program kaya ma pakachani haitare school chatana akhoni nishat tawba sigi matang ngangba ai nushibiba manga tarang leirabadi manga tarada da ina hai matamda tabigani haiba khanje aduna manga tarada ina kitang doi su hongan mangam labadi madu manga tarada na lising lakh ama hena samdagini haiba thajabam su lei aduna akhoi punna honabirabam changi aidi yam sungang oijari adubu mayamna takpi bai yamna harawri base sigi medical science ki tamla lakan aingona larik pa pri khudong chabam su phangani haiba se gonda harawum phongdukche aina participate au matamda yaw matamda kitang doi se gonda palaga chatpado madu su ai mahi taning bagi ai pamjaba mani duna larik haiba se amaru oi education haiba se amaru oi education larik tamba harga hoi ka manungi four walls haitare si manung loi bunate education haiba se dugi wang mada su ori bunaduna medical sigi through dagi haitare aina pamjari basi kitang da oi su ai causes mental health kumba drug abuse kumba kitang advocate tawjani aduna project ya mai wakhanda su lai ai che oina officially iraga su thagat jara ke kumba tawbu yana ba aduga hena akhoi manipur dagi hodana kai dagi hogani aina india gi ngamna su international gi ngamna su manipur dagi hojani masi idamdam gi ba kairong khai ngon phause haitare masi boina wahai chimban thongdani haiba haite du manipur dagi hojani mayam ta gari nunga adu manipur dagi honing banina khara pakhatsi khoi mayam akhoi gumba sumaina kitang international gi thak ta thoga macha manam tang lawraga lakchari ba khoi gumba se tanjang pibihu akhoi ga punna hona minaraga amtang samaj akhoina mangjin thabdam tang yaujage saruk ya hanbiyo khoi busu madi kasi rims ki haitare asu yamna chinglem ba airagi aiba de ayo khandadi yamna formal lawyers haijage yam informal lawyers haijage punamak yam chinglem na sanbiram ase masi punchida ka bongam loi ai husi bokta government ki side kem to okpala pa kem to ji du rims da yana na subai na chaung okpiba se ai gi government an ugre mayam se ai gi de langak loni masi haitare yamna nushiba mong ni ai di thajaru de haitare medical gi sing bo film adagi art pu nushiba mu okpiba haise masi gi langdai se to na phajaba langdai amani adu na ina khalli medical amadi art yaw matam da akhoi gi leiba taibang pa se kyam yam on mangamni medical gi se kam chakhala wa khalon madi art ki nushir badang la sina tinara matam da yamna phajaba
ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯃꯥꯂꯦꯝ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯖꯔꯣꯏꯒꯦ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯆꯤꯊꯅꯥꯟꯊꯍꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯃꯁꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯇꯨꯡꯗ ꯑꯩ ꯁꯤ ꯂꯣꯏꯕꯒ ꯑꯦꯝꯕꯥꯁꯦꯗꯔ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯕ ꯋꯥꯍꯩ ꯑꯃꯅꯤ ꯃꯁꯤ ꯑꯩꯅ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯖꯗꯦ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯠꯁꯦ ꯆꯨꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯅ ꯃꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯆꯪꯉꯦ ꯃꯩꯇꯩ ꯃꯆꯥ ꯃꯅꯤꯄꯨꯔ ꯃꯆꯥ ꯆꯤꯡꯗꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯑꯃ ꯆꯪꯉꯦ ꯌꯥꯝꯅ ꯆꯤꯡꯊꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯡ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯅꯤ ꯑꯗꯨꯅ mayamna thagar wahi amtang hai matamda thagar wahi amaduna ina khongkap tara kalma ngamduribani aduna mayam thagat binasi amana bu chingkhatnasi aduga phazakhraba imalamda manipur amadi oihansi aduga malem gi karigumba khoigi malem gi thak ta haidar manipur se sanana langmuduna amtadi langhansi mayam masi hairga shinjagi